Union Home Minister ki pautak matung ina Chief Minister N Birena thobu oiduna awang mathaki security ki mifam pangthokre. Churachandpur security force sangsin kre mahusagi punsida hanjin bahorakle relief camp ta leiriba miyoi singna makhoi bu lokthok piba pamnari. Amadi more da sangsin ki IRB ki kangbu da masakang da bakuki lalaw basing na nong may kapsin duna landarak padagi IRB ki force nan ahum aso apal nangkre. Lamdam asida Kangaudana Toklakiba Irang Maram Oiraga, Missimina Amadi Aso Afalkea Yawagaluna, Lantum Kea Amata Tokliba Amadi, Mahosagi Punsida Song, Akai Piriba Asi, Laksin Navagadamokta Center Langana State Asida Paramilitary Forces Company Kun Tarakaramatum, Nasi Chief Minister N Birena, Tobu Oiduna Chief Minister Office Awang Mutaki Security Mifam Pang Toktuna, Wakanakre. Ngasi ayupung tarom taba matamdagi Hokiba, Mifam Adu, Numit Yungo Matung, Faw Sataki. Mifam Aduda Assam Rifles, CRPF, BSF, Amadi Manipur Police ki makok thong basing saru yaki haidi. Mifam Aduna Union Home Minister na pirakkiba pauta ki matung ina athuba matam gi manungda state asida santi hanjalakna na wafum puthoktuna khanakibaga loina na ahenba security mathau tabra haina su khanaki haidi. Hojik lamdam asida thokliba pamnaba thodoksinga silaksinaba paramilitary forces RAF CRPF BSF company kun ngarang fawbada imphal thungna kibaga loinana lamdam asigi tongan no afam singda akan mong ngak senbagi thabak chatari ngarang dagi ngasi fawbada Churachandpur district tasu RAF ki gari kuntrarom ngarang thung kibaga loinana district adugi tongan no afam singda ngak senbagi thabak chathaba hokre Hojik Churachandpur ki tongan no afam singda hangliba relief camp singda miyoi lising taruk lom sangja fam logduna leiri Serak Shira Churachandpur Medical College da MBBS ahanba semester tamliba mahiroi nupi amadi staff singdagi ngarang masakhang daba singna mobile phone marfudra munduna pokre hairi Amarom Assam Rifles ki camp da sangja fam logduna leiri ba miyoi singdagi Mafam adugi kunjas singna nahal mun kiba mobile phone sing ngarang numidang Assam Rifles ki kangbuna khongjang sang siliba miyoi sing adudagi lauraba matungda camp aduda leiriba miyoi sing da pisorakre hari Hojik AR ki camp ta leiriba miyoi amaga MAMI TV ga phone ki kuthang da wari sanaba matamda wafam kaya amasu phongdorakli Hojikse hoi tasena ragadi wa re hai tare angang singse angang masa masu yauba daina khoi nupi singda pregnant oiba yauba hal laman singa sonana yokselakpa mayam adani saba thakpase haidi matamna hojik ta chak yaupa da ngairi ngasi oina hoi adi ising su peitri yaupa da ngairi adana khoi mayam se tinsen lakpanina adana nungdang se khoi ne secure oiba se khoi angang singse khoi leifam sabam tumpham sin nupa singse lamhang dini te tarpolin tharaga khoi khan khon lebi pra hang badin khoi tumise hoi ada sima lajare adaina hujikse akhoi machet khara machoi le hobu chitharamba khara akhoi ponggan da tawri ba do army ga pan kan phawdari akhoi MLA akhoi khoragi MLA sar akhoi honorable Susindro da akhoi ma ga paw line longna jari khoi amtang receive tawina ba hajabane ana khoi phone je na hangoi je phajalu bane ek chang pan number ti phabaduna ngasi thadore 파절이 왜 가나 파절이노 mokhoi gano mogi rang thori ba kangusina hoi hojik le kala wa ino khoi first IRB ki camp da hoi khoi first 저 저랑은 이 비앙을 못 받는 hujik khoi le ba camp se di mi charona mi lising am ga chamnga am ga damai le 어허 aduga 하비요 tibonggi khoi mini secretary le sina kitang danger oil hai tare 뭐게 와이드 moisina nupi ngaktan su khara namang ni pa su yaw do so moisina secure ba khara wa army camp na mathak le ba moina makha da le ba ni secretary se ada army na di duty tawe haibu army na di duty tawe haibu bo asagi army na duty tawra su mogi kana singse irang taw kangu changa ga manung da udhak taw yarme ba ada army ta thok moi pulai pai na manung mo changa ga den army ta thok pa main taw ga angang sin dhak taw ba te noi hat kan ko kan tuk kan mai tha ga ni taw ga angang ni pa ka le ngam da siam yaw re ba adugma leire adugi matakta khoi matarom da matagi khoi dam gi army camps da su ni chate chani panam leiri hoi hoji adu BSF ta changjam lo khara am leiri hoi
ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯂꯩꯕꯁꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯁꯤ ꯍꯧꯖꯤꯛꯐꯥꯎꯗ ꯃꯤ 3,000ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯑꯍꯦꯟꯕ ꯊꯣꯛꯄ ꯄꯥꯝꯗꯕ ꯊꯣꯛꯄ ꯂꯩꯇꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯍꯧꯖꯤꯛ ꯂꯩꯇꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯨ ꯌꯥꯝ ꯀꯟꯅ ꯀꯥꯞꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯑꯥꯔꯃꯤꯁꯤꯡ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯤ ꯇꯪꯈꯥꯏ ꯈꯣꯠꯀꯥꯏꯕ ꯇꯧꯕ ꯍꯣꯏ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒꯤ ꯀꯗꯥꯏꯋꯥꯏ ꯖꯒꯥ ꯑꯣꯏꯗꯣꯏꯅꯣ ꯖꯒꯥ ꯀꯥꯞꯅꯩꯁꯦ ꯑꯁꯤ ꯇꯤꯗꯤꯝ ꯔꯣꯗ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣ ꯑꯥꯔꯃꯤꯁꯤꯡꯒ ꯎꯝ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯇꯨꯝꯅ ꯊꯥꯈ꯭रे ꯆꯥꯎꯗꯕ ꯈꯔꯁꯨ ꯃꯣꯏ ꯅꯣꯡꯉꯥꯜꯂꯒ ꯍꯟꯖꯤꯟ ꯊꯥꯈ꯭रे ꯄꯣꯠ ꯑꯗꯨ ꯀꯩꯅꯣꯅꯤꯀꯣ ꯊꯥꯔꯤꯁꯤ ꯃꯣꯏ ꯄꯣꯠ ꯂꯣꯏ ꯍꯨꯔꯥꯜꯂ ꯃꯇꯨꯡꯗꯅꯤꯀꯣ ꯍꯣꯏ ꯇꯥꯇꯥ ꯊꯧꯖꯤꯜꯂꯒ ꯂꯩꯀꯥꯏꯗ ꯇꯥꯇꯥ ꯒꯥꯔꯤ ꯊꯧꯖꯤꯜ ꯍꯣꯟꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡ ꯊꯥꯕꯅ ꯊꯥꯔꯦ ꯊꯥꯎ ꯆꯥꯎꯗꯕꯁꯤꯡꯗꯣ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯒ ꯇꯥꯇꯥ ꯊꯧꯖꯤꯜꯂꯒ ꯒꯥꯔꯤꯒꯤ ꯄꯣꯠ ꯆꯩ ꯑꯩꯈꯣꯏ ꯐ꯭ꯔꯤꯖ ꯅꯨꯡ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯅꯨꯡ ꯑꯣꯖꯥ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯃꯩ ꯆꯥꯛꯈꯤꯕ ꯈꯨꯟ ꯃꯩꯇꯩ ꯈꯨꯟꯒꯤꯁꯤ ꯀꯩꯀꯩ ꯃꯃꯤꯡꯁꯦ ꯀꯩꯀꯩ ꯑꯣꯏꯗꯣꯏꯅꯣ ꯃꯩ ꯆꯥꯛꯈꯤꯕꯁꯦ ꯑꯅꯝꯕꯅ ꯃꯩꯇꯩ ꯈꯨꯟꯗꯤ ꯂꯣꯏꯅ ꯆꯥꯛꯈ꯭रे ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯈꯨꯟ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯆꯥꯛꯇꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯩꯇꯩ ꯈꯨꯟꯁꯦ ꯑꯩꯈꯣꯏꯅ ꯃꯤꯡ ꯑꯣꯏꯅ ꯁꯨꯝ ꯈꯪꯖꯕ ꯌꯥꯕ ꯃꯤꯡ ꯍꯥꯏꯇꯥꯔꯦ ꯄꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐꯀꯣꯜ ꯂꯩꯔꯦ ꯑꯗꯩꯅ ꯊꯤꯡꯒꯥꯡꯐꯥꯏ ꯂꯩꯔꯦ ꯃꯇꯥ ꯂꯩꯔꯦ ꯁꯥꯏꯀꯣꯠ ꯂꯩꯔꯦ ꯇꯨꯏꯕꯣꯡ ꯂꯩꯔꯦ ꯑꯗꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯔꯥꯝ ꯂꯩꯔꯦ ꯗꯤ ꯐꯥꯏꯂꯦꯟ ꯂꯩꯔꯦ ꯍꯦꯡꯒ꯭ꯔꯥ ꯂꯩꯔꯛ ꯂꯩꯔꯦ ꯎꯝ ꯑꯗꯩ ꯈꯨꯃꯨꯖꯥꯝꯕ ꯂꯩꯔꯦ ꯎꯝ ꯃꯥꯇꯣꯞ ꯂꯩꯀꯥꯏ ꯑꯥ ꯖꯧꯕꯦꯡ ꯑꯩꯈꯣꯏ ꯈꯨꯒꯥ ꯇꯝꯄꯥꯛ ꯍꯣꯏ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯂꯣꯏꯅ ꯇꯨꯝꯅ ꯊꯥꯈ꯭रे ꯌꯨꯝ ꯀꯌꯥꯃꯨꯛ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛ ꯄꯨꯕ ꯌꯥꯏ ꯌꯨꯝꯁꯦ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛꯅꯣ ꯍꯥꯏꯕꯗꯨ ꯆꯥꯎꯔꯥꯛꯄꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯡꯁꯦ ꯃꯁꯤꯡ ꯄꯥꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯣꯖꯥ ꯍꯣꯏ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯒꯤ ꯄꯥꯎ ꯇꯥꯕ ꯈꯣꯠꯄꯗꯤ ꯂꯩꯇꯦꯀꯣ ꯑꯣꯖꯥ ꯑꯁꯤ ꯑꯅꯥꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯑꯅꯥꯁꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯈꯛꯇꯪ ꯑꯩꯈꯣই ꯐꯣꯟ ꯐꯪꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯥꯏꯟꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯟꯐꯥꯔꯝ ꯑꯣꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯦꯝꯁꯤꯗ ꯑꯍꯟ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯇꯥꯏ ꯑꯩꯈꯣꯏ ꯀꯦꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯅꯤ ꯊꯣꯛꯅ ꯂꯩꯌꯦꯕ ꯍꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯆꯪꯅꯕ ꯌꯥꯗꯕꯅꯤꯅ ꯐꯣꯟꯁꯨ ꯐꯪꯅꯗꯕꯅꯤꯅ ꯍꯧꯖꯤꯛ ꯑꯍꯟ ꯑꯃ ꯂꯩꯇ꯭ꯔꯦꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤ ꯃꯁꯥ ꯈꯔ ꯅꯥꯕ ꯑꯃꯗꯤ ꯂꯩꯌꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄꯗꯤ ꯑꯩꯈꯣꯏ ꯄꯥꯎ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯇꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯦ ꯍꯣꯏ ꯄꯤꯊꯣꯔꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯤꯊꯣꯔꯛꯏꯅꯣ ꯃꯣꯏ ꯄꯤꯊꯣꯔꯛꯏꯁꯦ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤ ꯃꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯐꯥꯖꯤꯜꯂꯒ ꯊꯝꯃꯝꯕꯅꯦ ꯑꯥ ꯐꯣꯟꯁꯤꯡꯁꯦ ꯑꯗꯣ ꯑꯥꯔꯃꯤꯒꯤ ꯑꯦꯔꯤꯌꯥ ꯂꯩꯔꯒꯁꯨ ꯃꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯤꯕ ꯌꯥꯔꯣꯏꯅ ꯃꯣꯏꯅ ꯒꯦꯠꯇ ꯁꯪꯉꯒ ꯃꯣꯏ ꯀꯦꯝ ꯇꯧꯔꯒ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏ ꯁꯪꯉꯝꯃꯦꯕ ꯍꯣꯏ ꯑꯗꯨꯕꯨ ꯑꯥꯔꯃꯤꯒꯤ ꯄꯋꯥꯔ ꯂꯥꯛꯄꯗꯒꯤꯗꯤ ꯎꯝ ꯉꯔꯥꯡꯗꯒꯤ ꯃꯣꯏ ꯇꯥꯟꯈ꯭ꯔꯦꯕ ꯍꯣꯏ ꯇꯥꯟꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯤꯁꯦ ꯃꯣꯏ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯎꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯀꯥꯟꯗ ꯑꯥꯔꯃꯤꯅ ꯉꯁꯤꯁꯦ ꯉꯔꯥꯡ ꯄꯤꯅꯤ ꯇꯧꯔꯝꯕꯅꯦ ꯍꯣꯏ ꯐꯣꯟꯁꯦ ꯉꯔꯥꯡ ꯄꯤꯒꯦꯅ ꯍꯥꯏꯔ ꯉꯔꯥꯡꯁꯦ ꯀꯟꯅ ꯏꯔꯥꯡ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯅꯣꯏ ꯄꯤꯔꯨꯔꯒꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯉꯁꯤ ꯑꯌꯨꯛꯇ ꯄꯤꯕꯅꯦꯕ ꯐꯣꯟꯁꯦ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛ ꯐꯥꯖꯤꯜꯂꯨꯒꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯐꯣꯟꯁꯦ ꯑꯝꯇ ꯑꯣ ꯆꯤꯊꯗꯅ ꯌꯥꯝꯃꯤꯅꯦ ꯑꯗꯨꯗꯤ ꯌꯥꯝꯃꯦ ꯑꯣꯀꯦ ꯁꯣꯝꯗꯒꯤꯁꯨ ꯀꯩꯀꯩ ꯇꯧꯕ ꯌꯥꯕ ꯌꯦꯡꯈꯤꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯁꯣꯝꯗꯒꯤ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯉꯔꯥꯡ ꯍꯣꯏ ꯐꯥꯎꯕꯗꯤ ꯃꯣꯏꯒꯤ ꯑꯥꯔꯃꯤ ꯀꯩꯀꯩꯁꯦ ꯃꯌꯥꯝ ꯆꯪꯈ꯭ꯔꯕꯅꯦꯕ ꯍꯣꯏ ꯒꯥꯔꯤ 30ꯃꯨꯛ ꯆꯪꯉꯕꯅꯦꯕ ꯍꯣꯏ ꯑꯗꯨ ꯇꯧꯔꯛꯄꯁꯨ ꯌꯥꯅ ꯂꯩꯔꯤꯕ꯭ꯔꯥ ꯈꯜꯂꯦ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯎꯝ ꯉꯔꯥꯡꯁꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯁꯤ ꯌꯥꯝ ꯐꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯥꯕ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯊꯠꯄꯤꯔꯒ ꯎꯝ ꯈꯨꯠ ꯁꯝꯅꯔꯒ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯄ꯭ꯔꯖꯥꯗ ꯁꯣꯛꯄ ꯌꯥꯔꯣꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯊꯠꯄꯤꯔꯒ ꯍꯣꯏ ꯑꯩꯈꯣꯏꯁꯤ ꯑꯥꯔꯃꯤ ꯀꯦꯝꯁꯤꯕꯨ ꯊꯤꯟꯕꯤꯔꯝꯕꯅꯦ ꯍꯣꯏ ꯑꯗꯩ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯄꯤꯊꯛꯄꯤꯔꯛꯏ ꯑꯗꯩꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯤꯕ ꯍꯩ ꯃꯍꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯄꯤꯊꯛꯄꯤꯔꯛꯑꯦ ꯀꯩꯅꯣ ꯀꯥꯟꯗ ꯍꯣꯏ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡꯁꯤꯅ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯛꯅ ꯐꯅꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯉꯥꯎ ꯎꯝ ꯐꯩꯅ ꯑꯅꯝꯕꯅꯤꯅ ꯍꯣꯏ ꯑꯗꯨ ꯅꯨꯄꯤꯁꯤꯡꯁꯤꯅ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣꯐꯧ ꯑꯥꯔꯃꯤ ꯀꯦꯝ ꯐꯥꯎꯗꯤ ꯌꯧꯕꯤꯔꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯎꯝ ꯄꯥꯝꯖꯕꯗꯤ ꯁꯤꯅꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯁꯤꯡꯁꯤ ꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯃꯣꯏ ꯁꯣꯝꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯎꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯝꯕꯤꯗ ꯊꯠꯄꯤꯔꯤꯕꯁꯤꯡꯁꯦ ꯎꯝ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯤꯆꯝꯁꯦ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯎꯝ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯑꯁꯣꯛꯄꯟ ꯌꯥꯎꯍꯟꯕꯤꯗꯅ ꯎꯝ ꯃꯣꯏꯒꯤꯁꯨ ꯊꯨꯡꯍꯟꯕꯤꯕ ꯑꯩꯈꯣꯏꯁꯨ ꯊꯨꯡꯍꯟꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯧꯊꯣꯛꯄꯤꯕ ꯃꯣꯏꯁꯨ ꯍꯣꯏ ꯌꯧꯍꯟꯕꯤꯕ ꯍꯣꯏ ꯑꯣꯖꯥ ꯃꯔꯛꯇ ꯑꯃꯨꯛ ꯀꯩꯀꯩ ꯂꯩꯒꯦ ꯇꯥꯟꯅꯃꯤꯟꯅꯁꯤ ꯑꯣꯖꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯀꯦꯝꯞ ꯑꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 9,500 ꯔꯣꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯐꯪꯗꯕ ꯇꯣꯏꯂꯦꯠ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯀꯦꯝꯞ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯅꯕ ꯍꯦꯛ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨꯒ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯇꯅ ꯊꯣꯛꯂꯤ ꯍꯥꯏꯕ ꯌꯥꯎꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯔꯣꯝ ꯐꯣꯡꯗꯣꯔꯛꯂꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯀꯥꯏꯋꯥꯏꯗ ꯂꯩꯕꯤꯔꯤꯒꯦ ꯑꯣꯖꯥꯁꯦ
ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯣ ꯃꯤ ꯀꯌꯥꯃꯨꯛ ꯂꯩꯕꯤꯒꯦꯗ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯂꯝꯁꯝ ꯄꯥꯕꯗ ꯃꯤ 3.5 4,000ꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣꯍꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯀꯩꯀꯩ ꯄꯦꯟꯗꯕ ꯀꯃꯥꯏꯅ ꯇꯧꯕ ꯊꯦꯡꯅꯕꯤꯕ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯐꯤꯕꯝ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯌꯥꯝꯃꯟꯕꯒꯤ ꯎꯝ ꯇꯨꯝꯐꯝ ꯆꯥꯐꯝꯁꯦ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯍꯣꯏ ꯑꯗꯩ ꯂꯦꯇ꯭ꯔꯤꯟ ꯇꯣꯏꯂꯦꯠ ꯏꯁꯤꯡ ꯇꯥꯗꯕꯅꯤꯅ ꯑꯗꯨꯃ ꯄꯨꯔꯥ ꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯍꯣꯏ ꯆꯥꯕꯗꯨꯕꯨꯗꯤ ꯉꯁꯤꯗꯤ ꯈꯤꯇꯪꯗꯤ ꯐꯔꯛꯑꯦ ꯆꯥꯕꯩꯗꯤ ꯎꯝ ꯑꯗꯣ ꯂꯦꯇ꯭ꯔꯤꯟ ꯇꯣꯏꯂꯦꯠꯇꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝ ꯂꯩꯁꯜꯂꯛꯄꯅꯤꯅ ꯑꯃꯅ ꯑꯃꯨꯛ ꯆꯪ ꯑꯃꯅ ꯑꯃꯨꯛ ꯆꯪ ꯍꯣꯏ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯀꯥ ꯃꯅꯨꯡꯐꯥꯎꯇ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦꯕ ꯃꯅꯝꯁꯤꯅ ꯍꯣꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯌꯥꯝ ꯃꯣꯏꯁꯤ ꯇꯦꯡꯀꯔ ꯑꯃ ꯂꯥꯛꯇꯅ ꯏꯁꯤꯡ ꯇꯦꯡꯀꯔ ꯑꯃ ꯂꯥꯛꯑꯒ ꯑꯗꯨꯗꯒꯤ ꯕꯛꯀꯦꯠꯇ ꯇꯧꯔꯒ ꯏꯁꯤꯡ ꯄꯨꯈꯠꯂꯒ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯁꯦꯡꯇꯣꯛꯇꯅꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯁꯦ ꯑꯣꯖꯥ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯂꯩꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯣ ꯄꯨꯂꯞ ꯌꯥꯎꯔꯦꯕ ꯑꯧ ꯍꯥꯏꯗꯤ ꯆꯜꯂꯒ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕ ꯍꯤꯞꯄ ꯌꯥꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯍꯣꯏ ꯂꯝꯄꯥꯛꯀꯨꯝꯕꯗ ꯑꯣꯏꯗꯣꯏꯔꯣ ꯑꯣꯖꯥ ꯂꯩꯔꯤꯁꯦ ꯂꯝꯄꯥꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯕ꯭ꯂꯣꯛ ꯁꯥꯏꯗꯅ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯕ꯭ꯂꯣꯛ 1 ꯕ꯭ꯂꯣꯛ 2 ꯕ꯭ꯂꯣꯛ 3 ꯕ꯭ꯂꯣꯛ 4 ꯕ꯭ꯂꯣꯛ 5 ꯕ꯭ꯂꯣꯛ 6ꯅꯦꯕ ꯍꯣꯏ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯕꯤꯜꯗꯤꯡ ꯃꯅꯨꯡꯁꯤꯗ ꯂꯣꯏ ꯂꯩꯁꯤꯟꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯣꯏ ꯑꯗꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯤꯕꯝꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝ ꯃꯣꯏ ꯄꯨꯂꯞ ꯉꯥꯛꯄꯤꯕ ꯈꯣꯠꯄꯤꯕ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇꯗꯤ ꯐꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯈꯤꯕ ꯀꯩꯅꯣ ꯑꯥꯔꯃꯤ ꯃꯌꯥꯝꯗꯣ ꯑꯍꯣꯏ ꯑꯌꯥꯝꯕ ꯁꯤꯗ ꯂꯣꯏ ꯂꯩꯌꯦꯕ ꯑꯣ ꯉꯔꯥꯡ ꯌꯧꯕꯤꯔꯛꯄ꯭ꯔꯥ ꯉꯁꯤ ꯀꯔꯝ ꯀꯥꯟꯗ ꯌꯧꯔꯛꯄ꯭ꯔꯣ ꯉꯁꯤ ꯅꯍꯥꯟꯗꯒꯤ ꯌꯧꯔꯛꯑꯦ ꯃꯣꯏ ꯑꯍꯣꯏ ꯅꯍꯥꯟꯗꯒꯤ ꯃꯣꯏ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤ AR ꯀꯥꯡꯕꯨ ꯈꯔ ꯂꯩ ꯑꯍꯣꯏ ꯑꯗꯣ ꯍꯥꯟꯅ AR ꯀꯥꯡꯕꯨꯗꯣ ꯃꯣꯏꯒꯤ ꯑꯍꯥꯟꯕꯗꯗꯤ ꯀꯥꯞꯄ ꯑꯣꯔꯗꯔ ꯐꯪꯗꯕ ꯃꯥꯜꯂꯦ ꯑꯍꯣꯏ ꯑꯗꯩꯗꯤ ꯃꯣꯏ ꯂꯥꯛꯄꯗꯩꯗꯤ ꯑꯣꯔꯗꯔ ꯐꯪꯕ ꯃꯥꯜꯂꯦ ꯅꯨꯡꯗꯥꯡꯗꯩꯗꯤ ꯀꯥꯞꯄꯁꯦ ꯑꯔꯣꯏꯕꯤꯗ ꯀꯥꯞꯄꯦ ꯀꯥꯞꯄꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯨꯗ ꯃꯤ ꯆꯪꯁꯤꯜꯂꯛꯄ꯭ꯔꯣ ꯃꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯁꯦ ꯂꯝꯕꯤꯗ ꯑꯥ ꯑꯣ ꯑꯗꯨ ꯂꯝꯕꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯁꯤꯁꯨ ꯆꯪꯗꯩ ꯍꯣꯠꯅꯔꯛꯄ ꯑꯍꯣꯏ ꯑꯗꯨꯅ ꯃꯣꯏꯅ ꯀꯥꯞꯄ ꯕ꯭ꯂꯦꯝ ꯐꯌꯥꯔ ꯇꯧꯔ ꯇꯥꯟꯊꯣꯛꯑꯦꯕ ꯑꯍꯣꯏ ꯕ꯭ꯂꯦꯝ ꯐꯌꯥꯔ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯃꯌꯥꯝꯁꯤꯅ ꯃꯣꯛ ꯕꯣꯝ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯔꯤ ꯀꯔꯥ ꯀꯥꯞꯇꯅ ꯍꯣꯏ ꯑꯗꯨ ꯈꯤꯇꯪꯗꯤ ꯍꯟꯊꯔꯛꯑꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯈꯔ ꯀꯥꯞꯄꯦ ꯍꯣꯏ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯇꯤ ꯑꯗꯨꯒꯤ ꯀꯥꯞꯄꯒꯤ ꯀꯩꯅꯣ ꯉꯁꯤꯒꯤꯗꯤ ꯂꯩꯇꯔꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯀꯌꯥꯃꯨꯛ ꯂꯩꯕꯤꯅꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤꯁꯦ ꯃꯤ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯣꯏ ꯐꯦꯃꯤꯂꯤꯗꯤ ꯃꯤ ꯀꯩꯅꯣꯅꯦ ꯃꯤ 3ꯅꯦꯕ ꯍꯣꯏ ꯃꯤ 3ꯁꯤꯗ ꯃꯧ ꯑꯍꯟꯗꯨꯗꯤ ꯃꯥ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯆꯠꯄꯗꯨꯗ ꯃꯥ ꯑꯉꯥꯡ ꯆꯦꯟꯕꯅꯤ ꯅꯝꯗꯅ ꯒꯥꯔꯤꯗ ꯑꯥꯔꯃꯤ ꯒꯥꯔꯤꯗ ꯏꯟꯈꯠꯂꯒ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯍꯣꯏ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯥꯜꯂꯦ ꯑꯍꯣꯏ ꯑꯗꯣ ꯑꯌꯥꯝꯕꯅ ꯂꯩꯔꯤꯕ ꯈꯨꯟꯁꯦ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯇꯅꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯇꯅꯤ ꯑꯍꯣꯏ ꯃꯩꯇꯩ ꯈꯨꯟ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯟ ꯈꯨꯒꯥ ꯇꯝꯄꯥꯛꯁꯦ ꯑꯍꯣꯏ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝꯕ ꯃꯐꯝꯅꯦꯕ ꯑꯍꯣꯏ ꯁꯤꯒꯤ ꯃꯤ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯈꯨꯃꯨ ꯌꯥꯝꯕꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯩꯔꯦ ꯎꯝ ꯑꯗꯨꯒ ꯃꯤ ꯈꯔꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 1,000,000ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯊꯣꯛꯑꯝꯃꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯄꯨꯊꯣꯛꯈꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯥꯎ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯏꯁꯀꯣꯔꯠ ꯇꯧꯔꯒ ꯉꯔꯥꯡ ꯄꯨꯊꯣꯛꯏꯔꯣ ꯉꯁꯤ ꯄꯨꯊꯣꯛꯄꯤꯔꯣ ꯅꯍꯥꯟ ꯏꯔꯥꯡ ꯊꯣꯛꯄꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯣꯡꯉꯥꯜꯂꯛꯄ ꯄꯨꯊꯣꯛꯄꯅꯦꯕ ꯑꯥ ꯑꯗꯨꯒ ꯑꯣ ꯑꯇꯩ ꯀꯩꯀꯩ ꯂꯩꯕꯤꯒꯦ ꯏꯌꯥꯝꯕ ꯀꯤꯍꯟ ꯈꯣꯠꯍꯟꯕ ꯈꯣꯠ ꯂꯩꯇꯦꯀꯣ ꯀꯩꯁꯨ ꯀꯤꯍꯟ ꯈꯣꯠꯍꯟꯕꯁꯦ ꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇ꯭ꯔꯦ ꯑꯍꯣꯏ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯧꯔꯛꯄ ꯅꯨꯡꯗꯥꯡꯗꯣ ꯍꯣꯏ ꯑꯗꯨꯗꯗꯤ ꯑꯁ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯉꯩꯒꯤ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯔꯛꯑꯕꯅꯤꯅ ꯍꯣꯏ ꯄꯨꯔꯥ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯄꯨꯔꯥ ꯖꯤꯔꯣ ꯑꯣꯜꯂꯦ ꯍꯣꯏ ꯑꯩꯒꯤꯁꯨ ꯂꯩꯖꯔꯤꯁꯦ ꯌꯨꯝ ꯕꯤꯜꯗꯤꯡꯗꯣ ꯃꯊꯣꯟ 3ꯅꯦꯕꯀꯣ ꯍꯣꯏ ꯃꯊꯣꯟ 3ꯗꯣ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯚꯔꯥ ꯁꯥꯟꯕ ꯌꯨꯝ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯨꯀꯥꯟ 2 ꯂꯩꯕꯅꯦ ꯗꯨꯀꯥꯟ 2ꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯒꯥꯔꯤ ꯀꯥꯔ 3 ꯑꯃꯒ ꯑꯗꯨꯒ ꯏꯁꯇꯥꯐꯀꯤ ꯗꯨꯀꯥꯟ ꯑꯉꯥꯡ ꯏꯁꯇꯥꯐꯀꯤ ꯒꯥꯔꯤ 6 ꯑꯃꯒ ꯄꯨꯂꯞ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯅꯍꯥꯟꯈꯣꯏꯗꯤ ꯐꯣꯟꯁꯨ ꯐꯪꯅꯔꯝꯗꯦ ꯐꯣꯟꯁꯨ ꯅꯍꯥꯟꯈꯣꯏ ꯑꯗꯨꯝ ꯐꯪꯕ꯭ꯔꯣ ꯐꯣꯟꯗꯤ ꯑꯗꯨꯝ ꯐꯪꯉꯦ ꯑꯣꯀꯦ ꯏꯟꯇꯔꯅꯦꯠꯇꯤ ꯂꯩꯇꯕ ꯏꯟꯇꯔꯅꯦꯠꯇꯤ ꯍꯣꯏ ꯕꯦꯟ ꯇꯧꯈ꯭ꯔꯦꯗꯅꯀꯣ ꯍꯣꯏ ꯐꯣꯟꯒꯤꯗꯤ ꯑꯗꯨꯝ ꯐꯪꯉꯦ ꯍꯣꯏ ꯑꯗꯨ ꯐꯣꯟꯁꯤꯁꯨ ꯀꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤꯅꯦ ꯍꯧꯖꯤꯛ ꯃꯥꯅꯦ ꯑꯩ ꯇꯥꯃꯣ ꯑꯗꯨꯝ ꯑꯩꯒꯤ ꯁꯤ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯆꯥꯎꯉ ꯁꯦꯞ ꯇꯧꯁꯟꯕꯤꯌꯣ ꯀꯩꯒꯨꯝꯕ ꯑꯄꯥꯕ ꯀꯩꯒꯨꯝꯕ ꯂꯩꯔꯁꯨ ꯍꯥꯏ ꯄꯥꯎ ꯐꯥꯎꯔꯛꯃꯤꯅ ꯌꯥꯅꯕ ꯇꯥꯃꯣ ꯍꯣꯏ ꯑꯩ ꯇꯧꯖꯔꯒꯦ ꯃꯃꯤ ꯇꯤꯚꯤꯕꯀꯣ ꯍꯣꯏ ꯃꯃꯤ ꯇꯤꯚꯤꯒꯤ ꯍꯣꯏ ꯌꯥꯔꯦ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯇꯥꯃꯣ ꯑꯣ
border town oriba more da mahu sage punsida hanjelakna bagidam mafam adubu ngak sena bagidam tangarang namidang more da sangsin kiba IRB ki kangbuda masak khangdaba kuki lalauba sing oigani haina thajaba sing na nomai kapsin na landarak padagi IRB ki deputy commandant ama yauna person ahum aso afal nang kibaga loinana deputy commandant adu ras medicity da laikan nakre MAMI TV na thajaba yawam humdagi phangba pawgi matung inadi thogdo adu ngarang numidang pung 8 rom taba matamda Technopal gi get manakta thokibani hairi tongan tongan ba gypsy singda tongba IRB ki team ama more tamna lakpada thogdo adu thokibani thogdo adu na maram oiraga IRB ki team adu more sangkhidre hairi paw sin hai Technopal gi get mayara thanba achoba light adu su mafam adu gi khunja singna ngarang dagi muthatkre hojik chu mafam adu gi miyamna more rom dagi lakpa gari sing sek tobugi thabak chathari hairi Bishnupur district amadi Churachandpur da hojik pamdaba thodok sing thokpagi sang hantarakpaga loinana mahusagi punsida hanjelakpa yabagi phibomda lakle hairi Phawakso ikaidagi torbung phaw da security ga akanba section thawang laukhatna makhatana thodok thoktana honari adubu hariba torbung bangla kangwai amadi Phawakso ikaida khundaramba miyoi singdi sen khibana maram oiraga hojik khun sing khuntak lan sibuga chap manari Tidim lambi paringda miyamna thoktuna irang toromba adu ngasi moirang dagina oinam nambol gi mafam kya da santi hanjelakpaga loinana mahusagum miyam chathok sasin tawba amadi dukan sing thong hangba hokre hari Nagaland government hojik Manipur gi oidiba law and order gi phibam masi kopna yangsili amadi Manipur da leiriba Nagaland gi miyoi sing puthokna bagidamakta mateng pangnaba helpline number ama hangtok le hari Hojik Manipur amadi Imphal city da leiba Nagaland dagi miyam singda aswe angam thoktanaba kupna yengsili haina Nagaland Home Department na thadurak liba cherona mana hairi Hiramasigi matangda police headquarters amadi disaster management authority da helpline number sing chatna hannaba haukre department asina mipum khudingmak ingna chingna leiduna aranba wahi wata da thajadana ba su haijarakli Editors Guilds Manipur EGM All Manipur Working Journalists Union Amju Amadi Manipur Hill Journalist Union MISJU na Manipur da punna thadorak pacheron amana miyamda asengba amasung asumbadai talaiba pawpina naba thabak toriba media gi miyoi singbu ikai khumnaba amadi mateng pangbinaba punabakta appeal tawrakli Semjin Sajinba theory amasung picture singda yumpham oiraga aranba Maral Siduna mainstream media reporter amadi journalist kharabu communal line da puthoknaba social media handler kharna konarakpa du gi thawungbu media gi lup ahum sina condemn tawbaga loinana masak khangdaba caller amana media gi miyoi sing amadi imung manungda kihalakpasu hakchinna lawbaga loinana yaningdaba su phongdorakli journalist amadi makhogi imungda thodok sing thoklabadi Caller aduna amadi mahaki group na daita pugadabani media first nen singi mayokta fatabu wafam sandok liba singi mathakta cyber crime da wakat amasu file tawragani haina EGM amju amadi MISJU gi apunba cherol aduna makha tarakli Juvenile Club Sagolban Tera Sapam Lerak na kon mafam sing da vara saliba punamak na vara sanba matamda laigadoriba miyoi sing adugi saktak se natragana mari leinaba valid document sing fajana yenglaga tungda thambiyo haina club asigi cheron amana hairakli maruina foreigners sing di lengaki ayaba yaudana vara lehenbigano wafam sing asibu thawaidaduna vara da thamlamba thoklabadi maduda tholakpa afafatagi daita punamak vara saliba miyoi aduna masana yana laugadabani haina su wa thamlakle Ngarang the Loktak Lake Tourism Development Corporation Society Limited Sendragi President Moirang Tem Ibosana Secretary Laisram Raichandrana Luchingbas Society asigi thongmi singa Manipur da hojik thokliba irang asina maram oiraga Moirangi tongan tongano afam singda Moirang Sendra Block Ibudo Tangjing Guest House Moirang Lamkhai da leiba Kuyol Kaithel amadi atai mafam singda koina satuna relief camp singda sing Hawaii Asathau thumna chingba potlam sing yen thokre hari Oje roi bada maru paw mona pijari
Union Home Minister ki pautang matung ina Chief Minister N Biren na thobu oiduna awang mathaki security ki mifam pangthokre. Churachandpur security force angsin kre mahousa ki punsida hanjin bahorak lei relief camp te leiba mioi singna makhoi bu lokthok piba pamnari. Amadi more da singsin ki IRB ki kangbu da masakhang da kuki lalaw basing na nongmai kapsin duna landarak padagi IRB ki force nan ahum aso apal nangkre. Hojik pawgi on MAMI TV news update piwa matang solution jara hen wa pawgi damak ta makha ta news update sing mit yang tabi punang po emergency talk som na mukana kurum jari.